Lakhipuronline puthokchaba November ki tang mari irai numit ki Khomjinba Pao tabirasi. Ahanbada maruoiba pao. Rashtrapati Draupadi Murmu numit nini ki khongchat Mizoram da thunglakre. Mizoram University ki 38 suba convocation da saruk yakre. TH Gunamani Academy Manipur Kasarda di Manipuri Literary Forum Assam na silangduna larik ani miyam da kusinabagi thorom pangthokadori. Emmanuel English Higher Secondary School da handakta APSC na loba CCE exam da mai pakhibi school asigi mahiroi ani gi mafam da harau tayamba phongdokre amasung taramari suba Bodousa Cup 2022 da Landroll FC na Kasar Zone gi champion oire quarter final da Landroll FC amadi Material FC Karimganj da sanaragani. Haujik mapungoi papau tabirasi. Rashtrapati Draupadi Murmu numit nini ki khongchata Mizoram da thunglakre. Rashtrapati nangarang Mizoram University ki 38 suba convocation da saruk yakhibaga loinana Indian Institute of Mass Communication Northeastern Regional Campus Aizol da sangakre. Panbajai Mizoram University asi laibak asigi institutional ranking da khwaidagi phaba university chamagi manungda rank 39 da leiri. Rashtrapati Draupadi Murmu ngasi Mizoram Vidhan Sabha da wangangani. Miron binupi amagi ana layenga mari lenana haukiba jumsa kaisa numita Silchar Medical College da thokiba doctor amadi imung manung anigi marakta thokiba khana chainabagi thodok mari lenana junior doctor ama police na phajin khre. Pakistan ki Wazirabad da rally chatlingai da thokiba nongmai kapna bagi thodokta Pakistan ki hanagi Prime Minister Imran Khan makhong da nongmai na panduna sokle. Thodokasi ngarang sagol se numita Jafar Ali Khan Chowk da thokiba kapna bagi thodokta Imran Khan gi makhong da nongmai maru mari pankhi hairi. TH Gunamani Academy Manipur Kasarda di Manipuri Literary Forum Assam na silangduna larik ani miyam da kusinabagi thorom pangthokadori. Lagliba November gi tang 9 laibak pokon numita TH Gunamani Academy Manipur Kasarda di Manipuri Literary Forum Assam na silangduna Chongtham Gaura Singhana iba mapan Manipur da Manipuri singna khundaba amasung Koro hanbana iba khut macha manga haina mingthonba lairikani asi miyam da kusinabagi thorom pangthokadori. Di Manipuri Literary Forum Assam ki President Yumnam Nadia Chan Singhana mifam mapoiduna pangthokadaba thoramda Maisnam Bhubon Sahitya Bhushan na mithunglen aduga Manipuri Short Story Society India ki Working President Kaisam Bidapatina ikai khumnaba mithung oibigani. Mapan Manipur da Manipuri singna khundaba lairiki maramda Dr. Kunjalal Jendramamna aduga khut macha manga haiba lairiki maramdana Dr. Khundrakpam Manisanana Nainawaro Lanthokani haina Forum ki General Secretary Huidem Babaton amadi Forum ki President Yumnam Nadia Chan ki cherol da phongdokli. Emmanuel English Higher Secondary School da handakta APSC na loba CCE exam da mai pakhibi school asigi mahiroi ani gi mafam da harau tayamba phongdokre. Emmanuel English Higher Secondary School da ngarang sagol se numit November ki tang ahum da pangthokhiba thorom amada school asidagi SSLC pass tawkhibi amadi handakta APSC na loba CCE exam da mai paklakrabi Priyanka Yumnam amadi K Suprita Barman anibo taramna okre. School asigi principal Urirei Singna mifam apoiduna pangthokhiba thoromda school asigi mahiroi oikhiba Lakhipur LSC gi ex MLA Sri Rajdip Golana athoiba mithung loinana ex Chairman All Tribal Integrity Project ki Sri Noboda Barmana ikai khumnajaba mithung oibikhi. Thorom asida school asigi SMDC gi President N Gobind Singh amadi Priyanka Yumnam gi mahut sina mahaki apokpa District Agri Officer oina thabak taki pothakhiba Indrababu Yumnamna thamoidagi thorakpa wafam kayamarom panbikhi. Thorom adu senior oja loyamba ayekpamna thagatwa hipidana loisinki. Lakhipur subdivision ki manung chanbada Singirbon Part 4 gi Dolugram Khungangda haukiba November ki tang anida gari ki accident amada manung matam chadana laikhidraba
Model High School da class 10 da tamliba chahi 15 gi nupa macha Muhammad Faisal gi yumda chatuna Mama Salma Begum amadi machanupi ga unaduna social activist Ningombam Ranjit amadi Thaunaujam Tonsinga gi lamjing makhada Singirbon GP President Muhammad Dema Khan Dayanidhi Sharma Doren Singha Kaisam Sana Tomba Ipak Sana Chaudhuri Atabur Chaudhuri na chingba miyoi singna awapa phongdok khibaga loinana leikidrabagi thawaina taibang mapugi nakta ingna chikna leiruna bathoni jakhi Khangan Jabama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore coursing asida ming chanbagi aroiba namit November gi tang 12 ni Healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong chaba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga Mobile number 93957324456 da pau phaunabiyo Taramari suba Bodousa Cup 2022 da Lenrol FC na Kasar Zone ge champion oire quarter final da Lenrol FC amadi Mathial FC Karimganj da sanagani Singirbon High School gi sanabung da chatharakiba Taramari suba Bodousa Cup 2022 gi ngarang November gi tang ahum da sanakiba aroiba league match da Sandhani FC na Lenrol FC bu panjal ama suino da maithian ki adumoinamak league match asida Lenrol FC na point masing henduna Kasar Zone gi oina Lenrol FC na champion oikibani ngarang sanakiba match da Sandhani team gi jersey number 3 Jacob Marna man of the match ki mingthol phangduna sel gi mana lupa lising ama phangki mana asi Bodousa club ki member Akash Morana puthokpani match asida Singirbon Football Academy ki president CH Mohan Singh na preside tobiki loinana BJP Binakandi Mandal ki president M Vidapati Singh na chief guest Lakhipur Football Academy ki president Irom Gormani amadi Assam Futsal Soccer Association Lakhipur District ki President Asangbam Gorgopal na Guest of Honor oibiki Center Referee da Nirmal Singh Assistant Referee da Abdul Majid Chaudhuri amadi Siddiq Alam Loskor Fourth Referee da Sailendra Chandra Das aduga Reserve Referee da Asutosh Das amadi Match Commissioner oina Vikas Das Sarujaki Panbajai hayeng November gi tang manga Lenrol FC amadi Mizoram gi Mathial FC team ani asi quarter final match amada Karimganj ki Ramkrishna Nagar da sanagani Aroibada maroiba pau amukhana Rashtrapati Draupadi Murmu numit nini ki khongset Mizoram da thunglakre Mizoram University ki 38 suba convocation da saruk yakre TH Gunamani Academy Ranipur Kasar da The Manipuri Literary Forum Assam na silangduna larik ani miyam da kusinabagi thorom pangthokadori Emmanuel English Higher Secondary School da handakta APSC na loba CCE exam da mai pakhibi school asigi mahiroi ani gi mafam da harau tayamba phongdokre amasung Taramari suba Bodousa Cup 2022 da Lenrol FC na Kasar Zone gi champion oire quarter final da Lenrol FC amadi Mathial FC Karimganj da sanaragani Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare